ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯤꯡ ꯌꯥꯏꯐꯕ ꯀꯧꯖꯩ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ 2009ꯒꯤ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ADC ꯑꯣꯐꯤꯁ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯊꯥꯏꯅꯗꯒꯤ ꯂꯥꯏꯐꯝ ꯈꯔ ꯀꯟꯕ ꯖꯒꯥꯅꯤ꯫ ꯏꯃꯥ ꯕꯕꯥ ꯍꯣꯏꯅꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯤ-ꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯇꯝꯕꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗꯒꯤ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯀꯌꯥꯁꯤꯅ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯥꯏꯗ ꯂꯧ ꯐꯧ ꯎꯅꯔꯝꯗꯦ ꯇꯝꯅꯩ ꯍꯥꯏꯗꯨꯅ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁ ꯁꯥꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯋꯥ ꯇꯥꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯣꯐꯤꯁ ꯁꯥꯖꯜꯂꯨꯔꯒ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯑꯒꯗꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯦꯟꯅꯔꯛꯀꯅꯤ꯫ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯥꯕꯤꯌꯨ ꯍꯥꯏꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁ ꯑꯗꯨ ꯁꯥꯕꯤꯒꯅꯨ, ꯖꯒꯥ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯍꯥꯡꯕ ꯖꯒꯥ ꯌꯥꯝꯅ ꯂꯩ ꯃꯗꯨꯗ ꯑꯣꯏꯅ ꯁꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯗꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯇꯥꯟꯅꯔꯛꯈꯤꯒꯦ꯫ ꯃꯊꯛꯇꯒꯤ ꯑꯆꯧꯕꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯌꯦꯡꯉꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃꯅꯤ ꯂꯩꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ADC ꯑꯣꯐꯤꯁ ꯑꯗꯨ ꯁꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯨꯕꯗ ꯀꯌా ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯌꯦꯟꯅꯗꯨꯅ ꯑꯣꯐꯤꯁ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯣꯐꯤꯁ ꯑꯗꯨ ꯁꯥꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯁꯨ ꯑꯣꯐꯤꯁꯇꯨꯒꯤ ꯃꯌꯥꯗ ꯀꯀꯥꯒꯤ ꯂꯧꯐꯝ ꯑꯃ ꯂꯩ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯎꯔꯨꯅꯨ, ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕ ꯖꯒꯥꯅꯤ, ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯎꯅꯗꯦ, ꯑꯩꯈꯣꯏ ꯈꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯎꯕꯗꯣ ꯀꯤꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯀꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯐꯝ ꯑꯗꯨ ꯂꯧꯐꯝ ꯌꯥꯝꯅ ꯐꯩ, ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯖꯒꯥ ꯑꯗꯨꯗ ꯂꯧ ꯎꯈꯤ꯫ ꯅꯣꯡꯃꯗꯤ ꯀꯀꯥꯅ ꯂꯧꯐꯝꯗ ꯂꯩꯔꯤꯉꯩ ꯅꯧꯅ ꯁꯥꯔꯤꯕ ꯑꯣꯐꯤꯁ ꯑꯗꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯀꯀꯥꯁꯨ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨ ꯌꯨ ꯉꯥꯎꯔꯒ ꯅꯤꯁꯥ ꯈꯥꯏꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯀꯔꯤꯁꯨ ꯈꯟꯈꯤꯗꯦ꯫ ꯀꯀꯥꯅ ꯊꯕꯛ ꯂꯣꯏꯔꯒ ꯂꯧꯐꯝꯗꯒꯤ ꯍꯦꯛ ꯀꯥꯔꯛꯀꯦ ꯇꯧꯔꯛꯄꯗ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯐꯤꯁ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯂꯥꯎꯔꯒ ꯆꯣꯡꯊꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯀꯥꯁꯨ ꯍꯥꯟꯅ ꯀꯤꯔꯝꯗꯕꯗꯨ ꯀꯤꯔꯛꯇꯨꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯃꯥꯡꯗ ꯍꯨꯔꯥꯟꯕ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯛꯄ ꯍꯧꯔꯛꯂꯦ ꯈꯟꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯐꯥꯎ ꯍꯨꯟꯇꯣꯛꯂꯝꯂꯒ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯀꯀꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯃꯤꯒꯨꯝꯕ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯅꯨꯡꯁꯤꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯀꯀꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤ ꯍꯥꯏ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯀꯀꯥꯁꯨ ꯃꯁꯥꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯝꯃꯒ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯧꯔꯛꯇꯨꯅ ꯃꯥꯏꯕ ꯑꯃꯗ ꯀꯀꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯀꯥꯁꯨ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯍꯥꯟꯅ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯐꯤꯁ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯕꯕꯥꯍꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯁꯤꯟꯕ ꯆꯪꯉꯨꯕꯗ ꯑꯣꯐꯤꯁ ꯑꯗꯨ ꯁꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯕꯥꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ, "ꯑꯩꯈꯣꯏ ꯈꯔ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯈꯔ ꯀꯤꯒꯟꯗꯕ ꯍꯥꯠ ꯀꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯅꯝꯕꯅ ꯈꯔ ꯀꯤꯒꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯅꯣꯡꯉꯥꯟꯕꯒ ꯐꯤ ꯌꯣꯝꯁꯤꯜꯂꯒ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯔꯛꯂꯕꯗꯤ ꯃꯐꯝ ꯑꯁꯥꯏꯗ ꯌꯦꯡꯕꯗ ꯀꯤꯔꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃꯁꯨ ꯁꯥꯏꯗ ꯍꯦꯛꯇ ꯊꯣꯔꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯅꯨꯄꯥ ꯑꯃꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯨ ꯍꯦꯛ ꯍꯦꯛ ꯇꯥꯏ꯫ ꯌꯦꯡꯉꯨꯔꯒꯁꯨ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ" ꯍꯥꯏꯗꯨꯅ ꯕꯕꯥꯍꯣꯏꯗ ꯑꯍꯤꯡꯗ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯔ ꯂꯦꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯅ ꯕꯕꯥꯍꯣꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯈꯨꯟꯒꯤ ꯃꯤꯑꯣꯏ 5-6 ꯍꯧꯔꯒ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯁꯪꯕꯤꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯂꯦꯛꯄ ꯁꯪꯅꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯕꯕꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ
ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯕꯕꯥ ꯇꯝꯅ ꯍꯨꯝꯖꯤꯜꯂꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯁꯨ ꯃꯩꯕꯨꯜꯂꯗꯨꯅ ꯃꯥꯡꯗ ꯍꯨꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯕꯕꯥꯒꯤ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯕꯥꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯈꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯣꯡꯃꯁꯨ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯀꯣꯠꯄ JCB ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃ ꯏꯜꯂꯨꯕꯗꯒꯤ ꯋꯥꯟꯊꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ 7 ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯛꯄ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯊꯦꯡꯅꯅ ꯑꯣꯐꯤꯁ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ꯫ ꯃꯇꯝ ꯑꯗꯨꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯅꯤ꯫ ꯃꯗꯨꯅ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯅꯝꯕꯅ ꯏꯝꯐꯥꯜꯗ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯇꯧꯕꯗꯕꯨ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯣꯍꯣꯔꯤ 2 ꯈꯛ ꯄꯣꯠꯆꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯪꯕꯒꯤ ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯣꯍꯣꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯣꯐꯤꯁ ꯑꯗꯨ ꯑꯩꯈꯣই ꯈꯨꯟꯗ ꯁꯥꯕꯅꯤꯅ ꯂꯣꯏꯅ ꯈꯪꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯔꯤ ꯑꯗꯨꯅ ꯑꯩꯒ ꯏꯃꯥꯟꯅꯕ ꯀꯤꯔꯟ ꯀꯧꯕ ꯑꯃꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯈꯣꯏꯒ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯁꯤ, ꯅꯨꯃꯤꯗꯥꯡ ꯌꯦꯜꯂ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯒ ꯈꯔ ꯑꯣꯏꯔꯤꯕꯒ ꯃꯈꯣꯏꯅꯁꯨ ꯌꯦꯟ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯗꯤ ꯆꯠꯈꯤꯅꯨ, ꯅꯈꯣꯏ ꯑꯍꯤꯡꯗ ꯀꯤꯔꯛꯀꯅꯤ, ꯌꯨꯝꯗꯁꯨ ꯍꯜꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯕꯕꯥꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦꯔꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯆꯠꯆꯔꯁꯅꯨ, ꯃꯈꯣꯏꯒꯤ ꯃꯣꯍꯣꯔꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒ ꯃꯨꯟꯅ ꯈꯪꯅꯩ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯕꯕꯥꯁꯨ ꯍꯣꯔꯦꯟ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ, ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯑꯒꯗꯤ ꯅꯇꯣꯝꯗ ꯊꯣꯛꯀꯅꯨ, ꯅꯃꯥꯟꯅꯕ ꯀꯤꯔꯟꯒ ꯄꯨꯟꯅ ꯊꯣꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯀꯤꯔꯟꯒ ꯑꯩꯒ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯦꯟ ꯊꯣꯡꯀꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯅ ꯑꯩ ꯍꯧꯗꯣꯔꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯇꯨꯝꯃꯤꯉꯩ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃꯅ ꯏꯕꯥꯅꯤꯗ ꯌꯦꯡꯉꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯌꯥꯔꯦ ꯚꯥꯏ, ꯇꯣ, ꯅꯪꯗꯤ ꯈꯔꯁꯨ ꯀꯤꯒꯜꯂꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯪ ꯃꯅꯨꯡꯗ ꯊꯪꯍꯜꯂꯤꯗꯨꯅꯤ, ꯀꯀꯥ ꯍꯣꯏꯁꯨ ꯂꯩ, ꯇꯨꯝꯊꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯍꯟꯖꯟ ꯚꯥꯏ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯃꯣꯍꯣꯔꯤ 2ꯗꯨ ꯀꯧꯔꯒ ꯋꯥꯔꯤ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯣꯍꯣꯔꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯇꯨꯝꯃꯨ, ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯅꯥꯛꯇ ꯇꯨꯝꯒꯦ, ꯀꯀꯥ ꯍꯣꯏꯅ ꯅꯣꯏꯗ ꯑꯍꯤꯡ ꯂꯦꯛꯎ ꯍꯥꯏꯔꯤꯁꯤꯗꯤ ꯀꯤꯕꯒꯤ ꯅꯠꯇꯦ, ꯏꯕꯥꯅꯤꯈꯛ ꯂꯩꯕ ꯇꯟꯕꯒꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯈꯣꯏꯒ ꯄꯨꯂꯞ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒꯗꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯃꯣꯍꯣꯔꯤ 2ꯗꯨꯒ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯒꯥꯎ ꯊꯥꯕ ꯆꯠꯂꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯅ ꯂꯒꯥꯎ ꯊꯥꯔꯤꯉꯩꯗ ꯃꯣꯍꯣꯔꯤ 2ꯗꯨꯅ ꯍꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯊꯥꯈꯤꯁꯤ, ꯑꯗꯨꯒ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯗꯤ ꯂꯒꯥꯎꯗꯨ ꯁꯨꯝ ꯊꯥꯔꯒ ꯂꯩꯕꯗꯨꯗ ꯃꯣꯍꯣꯔꯤ 2ꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯊꯥꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ, ꯑꯥꯗ ꯄꯣꯠꯆꯩ ꯃꯥꯡꯉꯝꯃꯒꯗꯤ ꯏꯕꯥꯅꯤ ꯗꯁꯥ ꯇꯥꯔꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯕꯥꯅꯤꯗꯤ ꯆꯠꯈꯤ꯫ ꯀꯤꯔꯟꯒ ꯑꯩꯒꯁꯨ ꯂꯒꯥꯎ ꯑꯗꯨ ꯏꯃꯥꯟꯅꯕ ꯈꯔꯒ ꯊꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯒꯥꯎ ꯊꯥꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ, ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯤꯔꯟꯒ ꯑꯩꯒꯗ ꯂꯛꯅꯔꯛꯈꯤ, ꯅꯕꯥꯅꯤꯅ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯅꯤ, ꯅꯈꯣꯏ ꯍꯣꯔꯦꯟ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯄꯥ ꯌꯧꯗꯨꯅ ꯂꯣꯏꯅ ꯂꯩꯍꯧꯈꯤ꯫ ꯁꯨꯝꯅꯇꯪꯒꯤ ꯀꯤꯔꯟꯒ ꯑꯩꯒ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯝꯕꯦꯟ ꯅꯥꯀꯟꯗ ꯔꯕꯔ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯏ꯫ ꯔꯕꯔ ꯄꯥꯝꯕꯤ ꯃꯔꯛ ꯑꯗꯨꯗ ꯀꯣꯛ ꯀꯔꯤꯅꯣ ꯃꯈꯣꯟ ꯈꯔꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯟꯒ ꯑꯩꯒ ꯀꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯣꯍꯣꯔꯤ 2ꯗꯨꯁꯨ ꯌꯨ ꯊꯛꯇꯨꯅ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯤꯔꯟ ꯏꯕꯥꯅꯤꯁꯨ ꯃꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯐꯝꯗꯨꯒꯤ ꯀꯤꯔꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯛꯄꯗꯒꯤ ꯃꯣꯍꯣꯔꯤ 2ꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯌꯨ ꯀꯌꯥ ꯉꯥꯎꯗꯦ, ꯌꯨ ꯉꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯥꯟꯅꯗꯦ, ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛ ꯂꯒꯥꯎ ꯊꯥꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯀꯤꯔꯟꯗꯤ ꯀꯤꯗꯨꯅ ꯆꯠꯁꯤ ꯌꯥꯔꯝꯗꯦ꯫ ꯇꯧꯕꯗꯕꯨ ꯌꯨ ꯈꯔ ꯉꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ, ꯃꯕꯥꯅꯤ ꯂꯩꯍꯧꯁꯅꯤ,
ibani tharusi kaka paisa puthokki nangsu thau hairaki wafam aduda isu hoit haiduna imanaba kiranda bai nang tumamu kuiroi akhoi thuna laki hairamduna lagaw thabado muk chalami masigi matung akhoina lagaw tharingai tanja aduda mohori adugi phone laki aduga mohori aduna ingonda sumna hairaki yaifaba lao thuna halasi ibani kaure hairaki mataw aduda isu kari tawrabajanu khanna kaidawrake hangami mohori aduna lao ada hairagi haiduna ibani hatu kiran na lehobo mafam adu tamna muk halaki matam aduda kirandi machinda churon pharon pungangda ngangaga leirami yu yamna ngawbo mohori aduda hangubada asai mana tumingaida yamna kanna lauraki hai maduda sangsalaga yengubada kiranda gyan tadana leirami hairaki mataw asidagi yumda phone tawduna kiran hoigi kaka maibu oiba makaurami aduga kiran bu yengalami ngahak leiragadi kiran su kya laktuna sumna hairaki aina tumlingai office gi stair kafamdagi miyoy ama makhon thokna karakpagi makhola maina taraki maduda iswaiga lemina horiba mohori asi oiraboi ningdana dum tumsilami adubu aigi kagi thong asi sum tamna hangtorktuna mami sami nupa amana aigi nak tamna sensilai madudagi ai gyan mangkhre hairaki thaudo asidagi office adu sangadringai khungi miyoy singna maiba panji tanaraga mafam adaida laisangani sarami madudagi hanagum kaya tamnaramba sing adudi khara makhaidi phaki tawbadu office ki staff singna haibada ahangba ka kharadi mi leibadongna murung mi gi khonjen gumba amadi marak da nupi amasu mami sami matakte hekta kakatki hai masini mayam ngasi ge rian horror story mathangi wari thagalakpada mayam punna muk thengnarasi ngasi gi de mayam dagi kaina naba bidya laujari